Manipur gi yawoloi singa kapnabada KNA-B mapal amasu sikhre haide aseyo anganbada Manipur gi yawoloi singa kapnabada KNA-B mapal amasu hatkibaga loinana kulai nipal amasu lokat pangamkre haide panba yabade haukiba January 18 Kamjong district Kabo tampaka taina bangamkai border pillar 87 yangaupo khulmanaki minda mangsada Manipur gi apunba lalharup singa Indian Army gi maikhom opa KNA-B gi kangbuga khutong nabada KNA-B gi maikaida mioi tara gi mathakta sikibagi thaudok sulai krabane kuki militant ama duty tawringi da tum thakibadagi hawalakidre haide sakhang da khulai paiba singna mioi ama pharaga puna bo khona rambata natana Nongmei round ahum kapsilam le haide Thawal police station na konba moijing da sakhang da khulai paiba singna mioi ama pharaga puna bo khona rambata natana Nongmei round ahum kapsilam le haide thaudok adu all moijing coordinating committee MCOG na akano mo ong da condemn tawbaga loinana athubada mari laina basingna sengdor kadamni haina demand tawri sakhang da khulai paiba sing aduna pharaga puna bo khona ramna mioi adude moijing awang laikai ithad mapal dage Muhammad Jamir sahi kunthraga taru apokpa Zahur Ali kawi haide hiramasiga mari lainana moijing da leba MCOG ke office da pangthokiba pawgi mifam amada MCOG ke convener amade Amin na hai thodok asi ngarang ayok pung 8 minute kunrom tabada thokibane victim asina moijing iroi pata leba new model English school da angangi sak thilamlaga school asi dagi meter samarom chalaga leba oil pump amada thau hana basanglakpada amubo masugi I-20 car amada lakpa sakhang da bukhulai paiba mioi anina komtharaglaga mahapu phaduna puna bohona kibane ngahak mokna duna leiringai da mafam adu leiramba miyam sensinnarakpadagi sakhang da basinga duna Nongmei round ahum kapsilamlaga mafam adu thadoklaga khonglei thuna chen kibane kuki singi notice ama tholakre hauji Burma da lan kana sognariba maramna kanagumba mioi amatana kuki singi oiba lanmegi mingsat thinaba aso open asiana yawriba sigi maram ming laifamna chingba amata social media da thagatanaba amadi hairiba sing asi tawroklabadi sairak pigani haina kuki national organization KNO na serol ma thorakre laisoi water sports relief camp ta leiba ahalama thori yanduna season aba honaramle tabada thamoi soninga oiba thodok ama oina ngasi Bisnupur district ki manungsan leiba laisoi water sports relief camp ta irang asina maram oiraga lanjena duna leiba ahal ama masa mathanta thori yanduna season aba honaramle hauze Rims hospital da arubo phibam da laikanari haire thodok asi ngasi nongalamdai pung 3 makairom tarakpada mahaki loina bina toilet changkringai relief camp asigi pisa call sing thampham oiba sangamada thori yanduna leiramba thengnarakibane handaki thodok asi tharaga lanjena duna leiriba singi punna suicide case masing taruk sure haire paw asina hai ngasi masa matanta season aba honaramni mioi asigi maming thoksom lokoi sahi humudra kawe Sursanpur gi Khuga tampakdagi haujungna lanjena raktuna laisoi water sports relief camp ta changjapam loduna leirakibane relief camp asida mahak amadi mahaki loina biga leirakibane thoksom lokoi haukiba matam kharaki mamangda BP stroke tawkibadagi hakchang gi phibam paralyze tawduna layeng chathaduna leirakibane haide hayeng tripartite to pangthoklagane Government of India, Government of Manipur amadi United Naga Council UNC gi marakta sathanariba tripartite talk ki mifam hayeng Senapati district ki DC conference hall da pangthoklagani haide North East Advisor AK Misrana UNC gi president iba serol amana hai pangthokadoriba mifam asida UNC ki teamna saruk yanaba mathau taba thaurang sing paikhatpiyo masigi matang no pawgi likhuna mana hai UNC gi team maduna UNC gi executive member amadi working committee gi member singaloinana All Naga Students Association Manipur Ansam Naga Women's Union amadi Naga People's Organization yauna tongan ba frontal organization kayagi president sing saruk yaraba yana leidi adu moina government of India amasung government of Manipur gi mihut oina kana saruk yaga dawribage habadudi haujik pawgi oina chapchana khangbangam dre haide